Hojik hojik mahiroi singda laiba sayet naba samam naba se masi ko ananabagi damakta National Education Policy gi kogi 4-year undergraduate program gi aroi ba sahi ase masi state asida masi gi tamham sanga se masi hangani amusung hangoi haigi chap chapa phirep ama Manipur lengapna mahiroi singda kun mari gi manung la thok am changi maram di ke hino har kanda hairi ba hiram masi ga mari lenana state asigi honorable education minister amadi commissioner dasu ekoi ai ba serol am oina october 2024 gi october gi tarik kunma thoida koi kisin ki ba laikre adubu hairi ba ai ba memorandum oina pisin ki batar ga su tha ahum sura phaw da ngasi phaw masi sana masi gi chap chapa thabak amata paikatana leiri amadi hiram masi ga mari lenana Manipur University ki registrar nasu haukiba 2023 gi October gi tarik 13 da masigi hairiba 4-year undergraduate program se masi karamba college ta hangani amasung hangoi haibdi sab saba paphum ama khak pibira u haidana Manipur University na director of higher education gi director da ai ba cheron una tha ki basu laikrabani adubo sahi ama hel a pawda director of higher education na pakum amata pidna lay vibe sa masi yamna lagi thiba thong ama khani hai ba 4-year program sa masi sahi mari thokna tamgadori ni hai ba han sahi asina subject course na tamgadori ni amadi ani suba sahi asina koi diploma course na tamgadori ni aduga ahum suba asina koi degree course na tamgadori ni aduga akon bagi mari suba sahi asidana koi honors degree with research haidana lakadori ni aduna hojik sahi ahum sidi akoi loisilak kadore haiba yarabani Manipur University ki makhada laiba college sing asida sahi ahum se masi exam pin namgi damta sem saba pudima loisilak nabani aduna hairiba exam se piba loire matungda makoi mahiroi sing ase akoi hairiba masa ki college da makoi 4-year tamgadoribra natraga makoi si Manipur University na piriba sahi ani ki oiba course se makoi tamgadoribra hai se masi sahi na samam na budni laibdi hojik kanogi akoi multidisciplinary institution singa koi laifam thokpa 4-year ki criteria sing se masida kai hagya kada cumulative grade point average haidana am yawi kai mar kada 7.5 se masi haibdi 7.5 haibdi 75% haibdi mahiroi singna 75% se yaudragadi masi akoi master tamba yaroi natraga 4-year program se makhata na sathobi yaroi haibani aduna mahiroi singda masigi sayet na ba chamam na ba se masi athu matamda Manipur lengapna masi khangan ba changi habdine desang thumjari bo phomdi kaigino har kanda hairiba 4 years se masi 4 year gi aroi ba sahi se tamgadori ba college singa se karam ba college ta tamgadori natraga masigi oza kya mathau tari natraga hairiba masigi khudong saba se 4 years se tambam je state ta pi bu number hai taragadi madu hairiba mahiroi singda da matam sana makoi si quet exam thananam gi damta preparation ama pi ba mathau tai habduni aduna kanogi haugiba February tarik 15 laiba February gi tarik amasida akoi quet ki last date ki kano se akoi notification se akoi thokrabani aduna tem graba numit khara sida akoi college ta laiba IQAC gi oja sing kusan narakanda desamna angamba maongda akoi awareness campaign ama college puding makta akoi chatharagani haibujine media mangdu miyam